Nongmei Kapnakhre, ngarang numidang Tamenglong District ki manung chanba, Lukau Part 3 da leiba yum kharada, ZUF ki kangbusingna Nongmei kapsinduna akan mamong da etek sa Twkhre, thaudok aduda lantum kaya amangata thokle. Adubu thaudok aduda misimina amade asopan nang khiba haibadudi press na sapjaba khangba ngamdre. Amaromda thaudok asigi matangda mafam adugi miyamna akan mamongda condemn tawraduna mari lainaba authorities singna issue ase serious oina lawduna thaudok asida senariba sing masak khangdoktuna logi oiba thabak sing paikhatpiyu. Thaudok aduda mangtakhraba lanthum sing adugi matik saba compensation pibiyu loinana miyangi punsi amasung lanthum ngaksenbagi thabak paikhatgadabani hairi. Kuki militant singna Lanka Naga Kulda Chathakiba etekta laikhidraba miyoi anigi postmortem ngarang pangthokre. Haukiba tang tara marida Kuki militant singna Lanka Naga Kulda Chathakiba etekta laikhidraba miyoi anigi postmortem ngarang pangthokre. Thaudok adugi matangda UNC amade tongan-tongan balup kayana kaukhiba sadauna mahausagi punsida sauna akaiba pikre. Haukiba August tara marida Kangpokpi district ke Lanka Naga Kulda Kuki militant singna Chathakiba etekta laikhidraba kawidinang abonmai amasong wiriliangbau jawangi postmortem none PSC da pangthokre. Postmortem adu nonegi DIO Dr. Jendum Golmai amasong nonegi senior medical officer Dr. Thamai Gairanglung anina pangthokkibani hairi. Postmortem adu loiraba matung laikhidraba makoi anigi mafamda ikai khumnaba utpagi thauram amasu none PSC da pangthokki. Security force na Churachandpurgi nursing home da Chathakiba thawongbu KSO Churachandpur na condemn tawrakle. Churachandpur district ki S Kanan Bheng Tuibong da laiba PC nursing home da security force ki kangbu na ngarang numidang pung 7:30 taba matamda thomjinduna home asida layengduna leiriba miyoi ama phanaba honabada ahenba sakti sing sijinaba amade patient party amadi mafam aduda leiriba miyoi singna security force sing adubu sangba thingnaba honabada security force singna Nongmei round kaya kapthokiba adubo home aduda layengliba patient kaya da aki akhang thokhankhre hairi. Thaudok adubu akan mamongda Kuki Student Organization KSO Churachandpur na akan mamongda condemn tawba phongdoragli. KSO Churachandpur na thadorokba cherol amagi matung ina PC nursing home da security force na ka henba thawong chingchathaduna home asida layengduna leiriba anaba miyoi ama phanaba honabada hospital gi oina leiriba mafam asigi safety gi kari amata yengdana chathagiba ka henba thawong aduna hospital ama oiriba mafam asida aruba phibamda layengliba patient singda aki akhang pokhanduna trauma thohanba amade home asigi caretaker amadi staff singda aki akhang thokhankhe hairi. Thaudok adubu akan mamongda yaningdaba utuna manakta leiramba khoisaunaraba miyamna home asigi mamangda khamduna thamlamba bolero gari ama mai thaki hairi. Hiramasiga mari lainana security force na karigidamak asigumba kahenba thabak sing asi hospital ama gumna leiriba home asida Chathakiba haibadu sengdorakadabani amade matungda asigumba thaudok sing tawdanaba mari lainaba authorities singna thabak laukhatkadabani hairi. Home laitana Independence Day pangthokpagi wahanthok leite haina IDP singna amuwa phiral paiduna protest sa Twkhre. Kangluki irang na maram oiraga lanjelaktuna haudik fawba yumda hanjinba ngamdana leiringai marak asida Independence Day pangthokpagi wahanthok leite haina ngarang August ki tarik 15 da tongan ba relief camp singda leiriba IDP singna amuwa phiral paiduna protest sa Twkhre. Kodompokpi Sajiwa Saumbung amasung akampat yauna tongan ba relief camp singda pangthokiba protest aduda IDP singna makhuta amuwa phiral paiduna haudik fawba makhoibu mayum makaida hanjinnaba lengangna honabidaba amasung irang asigi waroisin purakpa ngamdana leiriba asigi matangda yaningdaba phongdoktuna pendaba phongdokke. Protesters singe maikeidagi phongdokkibada sanglaba sahi ahum hena lanjelnaduna relief campta leirakkiba asina makoigi izat pumba leikhatahale makoigi punsi mahing security amasung karamba matamda mahausagi phibamda hanjinduna leiba yagadagi haibadu asoba wahang ama leiringai marak asida Independence Day pangthokba haibasi wahanthok leite makoina amuwa phiral paiduna protest tharibasi makoigi tungi punsi tamba ngamdaba yauna
mayum makai amasung punsi mahingi wahanthok leihandaba adugi mayoktani lanjen aduna relief camp ta leiba IDP sing yum leitana hargar tiranga pangthokpagi wahanthok leite IDP sing na ngasi sathariba protest ase government na makhoi damak midyeng changduna mayum makaida athuba matamda hanjinba yanaba lengaki midyeng changsinaba honabani haiki Hanagi si Minister N. Biren Union Home Minister Amit Shah na kaurakpadagi ngasi New Delhi pangkhre. Union Home Minister Amit Shah na kaurakpadagi ni haiduna Manipurgi hanagi si Minister Nongthoma Biren ngasi New Delhi da pangkhre. Pausigi matung ina Union Home Minister na ngarang kangalapagi matung ina hanagi si Minister N. Biren ngasi nungtil pung amataba matamda New Delhi damak Imphal International Airport agi Imphal thadokibani. N. Birena Amit Shah unaduna Manipurgi hiram kharada wari sanaraba yai haina tajanari. Adumoinamak chapchaba kari matangda wari sanagadagi haibadudi khangba ngamdre. Amaromda N. Birengi Delhi khongchatgi flight ta Manipur Legislative Assembly ki Speaker Thoksom Saitebrada amasung Thangmaiban STG MLA Khumukcham Joy Kisansu yauke. Haujik Manipur lengakta Home Minister Oiriba Bisnupur STG MLA Gomidas Konthaujamsu atoba flight amada ngasi Imphal thadoki hairi. Minister MLA khara ngasi Imphal thadoki basida airport ta hana ngaiduna leiba paumisingna kari leibagi haina maram hangbada N. Birena chumna Delhi da chatpani haiba natana atay pakum piramkide. Home Minister Gomidas Konthaujamdasu hangba matamda kari sulaite haiba natana atay ahenba wapam amata paumisingna fongdoklamkide hairi.